Hello mayambu ahanba matadai kai khunabo chari ngasi tang tara gataruk tha nipan ing solising aniga kun gataruk nomajing numit ngasi asi ahaki paling na chatha charakpa ariba manipuri maruina maitelongi wahantok hadi arthra haiba charuk adugi hundraga nithoi suba charuk adu ngasi yaure ngasi ayana miyangi mafamda kudon tamjagadriba wahi tara adu mathang onawna na hajarke ahanba waisi ama taina leitaba anisuba waisina inung sora taiba ahum suba waisina utai chaba mari suba waisina kampu manga suba waisina khudon hoba taruk suba waisina khut sangba tere suba waisina khokloi nipan suba waisina gunja nipan suba waisina gunja mapan suba waisina chenglou tara suba amadi areba waisina tathi soinai hariba wahi tara asi karino makhoi arthra makhoi wahanthokchina karino habdo mayam taminarasi apunbagi oina hana kudon tamjagadriba wahi asi chatreka kunthraga mathoi suba wahi odani aduna 731 suba wahi asi ama taina leitaba habadi thoidokpa atoppa ama leitaba habani atoppa ama leitaba adubu koina ama taina leitaba kawi English ta no other 732 chatrika kunthraga nithoi suba waisina inung sora taiba habani inung sora habadi nganba haige khangai ko inung sora taiba se inung sora nganba haige khangai habadi masigi arthati nonganba habani nonganba haiba wayasi koina inung sora taiba natragana inung sora nganba haina khangai hadi ingsta debrik mathang chatrika kunthraga humdoi suba 733 suba wayasina utai chaba habani utai chaba habadi koigi tashinnaba habadi tashinnaba du koina utai chaba kawi hadi samjinnaba ju kawi samjinnaba tashinnaba hariba singase koina utai chaba haina khangai hadi ingsta to join each other habani mathang chatrika kunthraga mari suba 734 suba wayasina kampu habadi sipai habadi lanmi je hadi lami group ama haitare lami kanglup ama lami kanglup ama jaga sipai kanglup ama hariba madubu kana kampu haina khangai hadi a group of soldier instaga mathangda chatrika kunthraga manga 735 suba wayasina khudon hoba habani khudon hoba habadi kogi lahyangna chingba tawgudabagi tarko matamda ko khong maton khudon je ingba dum ingoni hariba asi masibu kuna khudon hoba hana khangai ade instagana favoris haitare mathang chatrika kunthraga taruk 736 suba wayasina khut sangba habadi kuna pot macha masu huran ganba je hadi mi huranba haitare pot macha masu pot chi mi ai uru khudingi pamba aduga ta hurangi ba asibuni kuna khut sangba hana khangai aduna pot macha masu hurangan ba asibuni koina khut sangba haise hadi instagana thebis haitare mathang 737 chatrika kunthraga kunatare suba waisina khokloi habani khokloi habadi mayam hana khanaba koni wahicha masibu koina khokloi hana khangai English ta many ka habdo mathang 738 chatrika kunthraga nipan suba waisina gunja haiba waise kogi phajom sapada kogi mamangda thadaba phajomgi sarukto kuna gunja na khangai ado gunja haiba waise haji
ꯂꯣꯟꯁꯦ ꯊꯩꯗꯣꯔꯛꯂꯒ ꯍꯧꯖꯤꯛ ꯀꯨꯟꯖꯥ ꯍꯥꯏꯅ ꯈꯪꯅꯩ ꯃꯌꯥꯝꯅ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯀꯨꯟꯖꯥ ꯍꯥꯏꯅꯗꯦ ꯒꯨꯟꯖꯥ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯪꯕꯤꯔꯣ ꯀꯨꯟꯖꯥꯅ ꯐꯩꯖꯣꯝ ꯁꯦꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯔ ꯐꯩꯖꯣꯝꯒꯤ ꯁꯔꯨꯛ ꯈꯔ ꯑꯩꯈꯣꯏꯅ ꯊꯥꯗꯕꯗꯣ ꯃꯗꯨꯕꯨꯅꯤ ꯀꯨꯟꯖꯥ ꯅꯠꯇ꯭ꯔꯒꯅ ꯒꯨꯟꯖꯥ ꯍꯥꯏꯅ ꯈꯪꯅꯩ ꯒꯨꯟꯖꯥꯁꯤꯅ ꯑꯔꯤꯕ ꯋꯥꯍꯩ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯀꯨꯟꯖꯥꯁꯤꯅ ꯂꯣꯟ ꯊꯩꯗꯣꯔꯛꯄ ꯋꯥꯍꯩ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯗ ꯐ꯭ꯔꯟꯠ ꯇꯛ ꯑꯦꯠ ꯙꯣꯇꯤ ꯍꯥꯏꯇꯥꯔꯦ ꯒꯥꯔꯃꯦꯟ ꯑꯦꯠ ꯙꯣꯇꯤ ꯑꯣꯔ ꯒꯥꯔꯃꯦꯟ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗ 739 ꯆꯥꯇ꯭ꯔꯦꯠꯀ ꯀꯨꯟꯊ꯭ꯔꯥꯒ ꯃꯥꯄꯟ ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯆꯦꯡꯂꯧ ꯍꯥꯏꯕꯅꯤ ꯆꯦꯡꯂꯧ ꯍꯥꯏꯕꯗꯤ ꯁꯛ ꯍꯥꯏꯗꯤ ꯃꯥꯏꯊꯣꯡ ꯁꯛ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦ ꯃꯥꯏꯊꯣꯡꯁꯦ ꯃꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯆꯦꯡꯂꯧ ꯍꯥꯏꯅ ꯈꯪꯅꯩ ꯆꯦꯡꯂꯧ ꯑꯣꯔ ꯃꯥꯏꯊꯣꯡ ꯁꯛꯁꯦ ꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯆꯦꯡꯂꯧ ꯍꯥꯏꯅ ꯈꯪꯅꯩꯁꯦ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯐꯦꯁ ꯑꯣꯔ ꯀꯣꯟꯇꯤꯅꯦꯟꯁ ꯍꯥꯏꯅ ꯈꯪꯅꯩ ꯃꯊꯪ ꯑꯔꯣꯏꯕ ꯋꯥꯍꯩꯗ 740 ꯆꯥꯇ꯭ꯔꯦꯠꯀ ꯅꯤꯐꯨ ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯇꯥꯊꯤ ꯁꯣꯏꯅꯥꯏ ꯍꯥꯏꯕꯅꯤ ꯇꯥꯊꯤ ꯁꯣꯏꯅꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯍꯨꯟꯗꯨꯅ ꯉꯥꯡꯅꯕ ꯋꯥꯁꯦ ꯍꯨꯟꯗꯨꯅ ꯉꯥꯡꯅꯕ ꯋꯥꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯥꯊꯤ ꯁꯣꯏꯅꯥꯏ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯁ꯭ꯀꯦꯟꯗꯜ ꯑꯣꯔ ꯕꯦꯛ ꯕꯥꯏꯠ ꯍꯥꯏꯇꯥꯔꯦ ꯃꯤꯕꯨ ꯉꯥꯡꯅꯕ ꯃꯤꯋꯥ ꯉꯥꯡꯅꯕꯒ ꯍꯥꯏꯕꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯥꯊꯤ ꯁꯣꯏꯅꯥꯏ ꯍꯥꯏꯕ ꯇꯥꯊꯤ ꯁꯣꯏꯅꯥꯏ ꯍꯥꯏꯅ ꯈꯪꯅꯩ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ 70 ꯁꯨꯕ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ 132 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯅꯧꯕ ꯋꯥꯍꯩ ꯈꯔ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯃꯊꯪꯒꯤ ꯁꯟꯗꯦ ꯐꯥꯎꯕꯗ ꯉꯥꯏꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ